Online Manipur gi numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau KNA gi Deputy Army Chief ki mayumda sakhangdaba singna nongmai kapsilamle Lainga ka suspension of operation su chanariba Kuki Lallhiubagi ama oiriba Kuki National Army gi Deputy Army Chief ki mayumda masakhangdaba khulai paiba singna nongmai round kaya kapsinun attack chatharamle hairi pau singna hai thaudo adu ngarang ahing nongai matung pung ama makhairom taba matamda Churachandpur gi Thengkang Matijang village ta laiba yumda thokibani thaudo aduda mioi amata so apan yaukibagi pau hojik faubagi oina phangmangamdri hairi nakal amaramda Kuki National Army gi Deputy Chief ki mayumda masak khangdaba khulai paiba singna nongmai kapsinduna attack chatharamkiba thawong adu KNO KLA na akan mamongda condemn torokpaga loinana thawong adu pangdaba amadi miki thi singna chathagadaba thawong ni haina phongdorokpaga loinana KNO KLA lokhalakpa section tharang oina ngasidagi hauna down to dusk curfew chathaba hauragani haina lauthokre Salai Taret ki firal da Kuki jo Millitantsingda chathakiba thawong usittabagi thawong akan mamongda condemn tawi nandoluwang Maitai Furup ki Salai Taret ki firal da Kuki jo Millitantsingda chathakiba thawong usittabagi thawong adu akan mamongda condemn tawi haina All Manipur United Clubs Organization amuko gi President PH nandoluwang na phongdokre wafam asing asi Ngarang kwa kathel da laiba amuko gi head office pangthopa paugi mifam amada nandoluwang na phongdokibada Maitai gi Salai Taret ki firal da Kuki jo Millitantsingda chathakiba mathong huktaba thawong amagi video social media da ngarang viral oirakpa thengnare thawong adu Ministry of Home Affairs na silaga Maitai amasung Kuki anigi marakta santi gi wari saba hauraliba asida khurau thanglakpa yai loinana ministry na state asida mausagi fibam hanjilakna bagi lokhalakpa thawranga yamna chuna daba amasu oiri Kuki jo Millitantsingna Secretariat gi wahan thokna thairaga amadi leiba asigi constitution amasung lobu thawai usittana Maitai miyam hauhannabagi chathakiba thawong adu amukona akan mamongna condemn tawi Kuki jo Millitantsingna chathakiba thawong adugi matangda center na kari action lawgadagi haibadu miyamda khagangadabani matung tarakpada siguma thawong sing makha tana thoraklabadi maduda thorakpa afafata pumnamak center na pujagadabani haina mahangna phongdoki nandoluwang na makha tana hai Thangjing asi Maitai singi thawai makni khanba singna compromise tawbagi wafam leiroi Miyamna thangjing chingka duna ibudau khurumnaba center amasung state government na security matik chana piduna ibudau gi thawgal fangangadabani central government na Amarnath amadi Kedarnath lai khurumba chanabagi damak lokhatpa section tharang adumak thangjing ching gi su lokhatgadabani masi pumnamak center na thamoi sengna thabak tawrabadi karisu leiba natte mangna makha tana hai Maitai singna thangjing ching ka ba yaroi hairaga state amasung center na tumina leisulabadi leiba asida constitution amadi law leiri haibagi wahan thok leite leiba asida law enforcing agency lei haibadu thabakna ulaga khangangadabani haina nandoluwang na makha tana phongdoki PREPAK pro gi lanmi ani khulai ga kona na fagale operation chathabada natum ching sana sabidagi khulai kya fagatkre haukiba pung kun mari gi manungda Manipur police na tongan mafam singdagi aina thingkraba lalolo PREPAK pro gi kedar ani fagapangamkre Bisnupur district ki Bisnupur police na kon maning thokong kha khunaudagi PREPAK pro gi kedar ama mayumdagi khulai ga kona na fagapangamki hari Police ki policy na hai fagalaba mioi aduning thokong kha khuna ward number 4 dagi irengba Robinson kunga manga kawi ma ki mayumdagi Police na point 303 gi kapthokhraba tongning chamaga marfu tara taruk 7.62 gi SLR gi kapthokhraba tongning marfu ga nithoi insas ki kapthokhraba tongning yankhai ga manga AK rifle gi kapthokhraba tongning kunthra ga nithoi fagat pangam ki hairi nakala marom na ngarang Jiribam district ki Jiribam police station gi manung chana Vidyanagar dagi PREPAK pro gi kedar amasu police na fagat pangam khre hairi pharaba mioi adu Assam ki Kasar district ki Saikhom Laikai Sonai Bazar dagi Saikhom Sanjit Singh kunthraga nithoi kawi hairi amaram da haukiba pung nipu manga gi manungda security force na leptana chatharakhiba search operation amadi area domination gi saruk ama oina Imphal East district na kon mafam dagi lotuna thamlamba pokhai begi machak yauna polam kya fagat khre loina Churachandpur district ta ain kai na sagalama village volunteer ni haiba singi training tawfam ama security force na thugai khre hari police tagi phangwa pau amana Imphal East district ki Yangangpokpi police station gi manung chana natum ching sana sabi ching gi mafam singda thiba humbagi thabak chathabada hana dagi lotuna thamlamba number 36 ki hand grenade ahom detonator nipan tube launcher mari insas ki magazine ama 7.62 gi kap yariba AK rifle gi maru taraga manga SLR gi kapthokhraba 7.62 gi tongning kuntra rubber bullet mari parabomb ama empty parabomb ama BO jacket ki plate ani BP jacket ama mental inner barrel ama fagat pangam ki hairi fagalaba bomb amadi atai macha sing adu Yangangpokpi police station da makha taba ain gi thabak lokhatna ba khusin nakre amaromda Churachandpur police station na konba Gyalmol village ta village volunteer ni haiba singi
ट्रेनिंग कैम्प अमा सेक्यूरिटी फोर्ससिंगना थेंगनाबदगी थुगाइख्रे ट्रेनिंग कैम्प अदु matam kharaगी ओइना लेरमलबा ट्रेनिंग तौफम ओइगनी हाइना पुलिस की पाउ असिना मखा तारी पी सोनामनी ना फोंगदोखिबा वाफम इस्लाम लाइनिंग चटपसिंगबु थवoi उसित्तबनी पुंग निफुनिफान की मनुंगदा सेंगदोकदबनी KMWO नुमित खरनी की ममांगदा पांगथोखिबा लोकल टीवी चैनल अमगी खना नैनाबदा सोशियो पॉलिटिकल कमेंटेटर पी सोनामनी ना फोंगदोखिबा वाफम इस्लाम लाइनिंग चटपसिंगबु थवoi उसित्तबनी मरम अदुना सोनामनी ना ngasiदगी थारगा लाक्लिबा पुंग निफुनिफान की मनुंगदा सेंगदोकदबनी हाइना कंगलेपाक माइनॉरिटी वेलफेयर ऑर्गेनाइजेशन KMWO मणिपुर की चेरोल अमना हाइदी ऑर्गेनाइजेशन असेगी जनरल सेक्रेटरी नंगसी थोकपा चेरोल अमगी मतुंग इना सोनामनी ना इस्लाम लाइनिंग चटपसिंगना वकफ अमेंडमेंट एक्ट की मायोक्ता चंगसिलिबा सिबु इरांग पांबा ओइना उहनबगा लोइनना खोंगजंग चंगसनबगी मुहुत्ता सुप्रीम कोर्ट वकतपना फई हाइखी सोनामनी ना हाइद्रबसु मुस्लिम सिंगना एक असिगी मायोक्ता सुप्रीम कोर्ट चतुना पेटिशन फाइल तौख्रे सोनामनी ना सेंगदोक्ट्रिबा फावबा मुस्लिम की ओइबा थबक थोरमदा सरुक याबा अमदी वांगांगबा याखिरोय टेलीविजन दा लाइनिंग लाइसोनगा मरी लेनना खन्नगदबा ओइरबदी हिरम अदुगी मतंगदा खंगहैरबा मियोय सिंग खक्तमक उनबियु हाइना मरी लेनबा हाइना अपील तौरपगा लोइनना सोनामनी ना पुंग निफुनिपान की मनुंगदा सेंगदोरकदबनी हाइना सुखंगलकली हौजे कंट्रोवर्शियल ओइरिबा वकफ अमेंडमेंट एक्ट असिगी मायोक्ता MPCC ना सुप्रीम कोर्ट केस अमा फाइल तौख्रे मणिपुर प्रदेश कांग्रेस कमिटी MPCC की लुचिंगबा मखादा पार्टीज की वर्किंग प्रेसिडेंट MD फजुर रहीम एक्स MLA वबगाई AC ना पेटिशनल ओइदुना हौजे कंट्रोवर्शियल ओइबा वकफ अमेंडमेंट एक्ट 2025 असिगी मायोक्ता चैलेंज तौबा केस अमा सुप्रीम कोर्ट ऑफ इंडिया ना फाइल तौख्रे हारिबा केस असिदा MPCC की लीगल डिपार्टमेंट की वाइस चेयरमैन अमदी स्पोक पर्सन सु ओइरिबा एडवोकेट डॉक्टर रवि खानसु लोकल काउंसिल ओइना सरुक यारी केस असिगी मोशन हियरिंग हयेंग अप्रैल 13 सुप्रीम कोर्ट खनरबा यारी पनबा याबदी हंदक पार्लियामेंट की हाउस अनिमक्ता BJP ना लुचिंगबा NDA लेंगाना वकफ एक्ट 2025 पास तौखिबदगी इंडिया पुंबदा मखल मखा कया की प्रोटेस्ट रैली चटपा यावना तोंगान तोंगान बखोंजंग कया लेप लेतना जंगसिलिबनी हारिबा अमेंडमेंट एक्ट असी एंटी साइकुलर अमदी अनकॉन्स्टिट्यूशनल ओइ हारिना सेक्शन कयादगी लेप लेतना एक्ट असिबु रिपील तौबिनबा फोंदोकपा लेप्ट्री कांग्रेस ना मतम पुमनमक्ता कॉन्स्टिट्यूशन की मायोक्ता लाकपा चपचाना थेंगनगनी हाइनासु फोंदोरकली वकफ प्रॉपर्टी थमोय सेंगना सिजिनरमलबदी मुस्लिम नहासिंग साइकल ड्राइवर फोटलमलोय हाइना PM ना फोंदोखिबगी मायोक्ता ऑपोजिशन लीडर सिंगना पेनबा फोंदोकनख्रे वकफ प्रॉपर्टी थमोय सेंगना सिजिनरमलबदी मुस्लिम नहासिंग साइकल ड्राइवर फोटलमलोय हाइना प्राइम मिनिस्टर नरेंद्र मोदी ना फोंदोखिबा वाफम अदुगी मायोक्ता ऑपोजिशन की लुचिंगबा सिंगना पेनबा फोंदोकनरगली NDTV की रिपोर्ट अमना हाई हरियाणादगी हिसरदा एयरपोर्ट संगाबगी थौरम अमदा ngarang प्राइम मिनिस्टर नरेंद्र मोदी ना वाफम असी फोंदोकलदुना हाई वकफ की प्रॉपर्टी सिंग असिदगी लैंड माफिया सिंग खक्तना कानाबा यामा फंगदुना लेरे दलित अतै सोथरबा फुरुप सिंग अमदी लुखराबी सिंगना फंगजगदबा लम सिंग अदु माफिया सिंग असिना लूट तौदुना लेरे वकफ लॉ एमेंट तौखिबा सिना खुदोंग चादबा सिंग असि कोहनबा सोइदना ngamlagani हाइना मांगना फोंदोखिबनी प्राइम मिनिस्टर नरेंद्र मोदी की वाफम अदुदा रिएक्ट तौरदुना AIMIM की चीफ अमसुंग हैदराबाद की MP असाउद्दीन अवाइसी ना माइक्रो ब्लॉगिंग साइट X थागलकपा पोस्ट अमदा मांगना हाई BJP की आइडियोलॉजिकल पेरेंट ओइरिबा राष्ट्रीय स्वयंसेवक संघ RSS ना मखोई आइडियोलॉजी अमसुंग रिसोर्सिंग अदु लेबा असिगी याइफनबा सिजनरमलबदी ngasi ओइरिबा फिबम असि ओइरमलोय हिंदू अमसुंग मुस्लिम लाइरबसिंगदमक प्राइम मिनिस्टर ना हौकिबा चही 13 असिदा करम मसक थोकपा थबक लौखटखरबगे हाइबसी हंगबा याबा चोबो हंग अमा ओइरी वकफ लॉ असी हानादगी हौना मपांगल यामना सोनबा लॉ अमा ओइदुना लेरमबनी अदुम ओइनमा अनौबा अमेंडमेंट असिना अमुकसु मपांगल सोंथहलगनी हाइना मांगना मखाताना नुंगनांगबो फोंदोखी नाकल अमरोमदा कांग्रेस की राज्य सभा की मेंबर इमरान प्रताप गर्हीना हाई मुस्लिम नहासिंगना तेवर फोर्ट पगी थबक तौबा हाइबा वाई असी सोशल मीडिया दा करेमनबदा सिजनगदबा वाई वतानी अदुम ओइनमक लेबा असिगी प्राइम मिनिस्टर ना वाई असिमक सिजनरक हाइबसी लाइबक थीबनी लेबा असिगी नहासिंगी फिबम असी यौना सोक्सिलकलिबा असी प्राइम मिनिस्टर ना लुचिंगबा लेंगा असिना थोअनबनी हाइबसी खंगफम थोई लेबा असिदा थेंगनरिबा थबक फंगदबगी इशू असिना मरम ओइरगा ngasidi naha kaya pambai leiraktaduna tayar fort pa amadi acha atha ki pocha yonbagi thabak tawragli muslim sing asi tayar fort pagi thabak khaktamak tawbanate leiba asigi damak muslim sing na kari tawribage haibadudi mayek sengna utpa haibasi aranba thabakni
Wakaf Bill amend Chauraga Muslim Singi Yaifana Bahonari Haina Lauzarabasu Lok Sabada, BJP ki Muslim MP Amata Yaudri, Muslim Nupi Singi Haki Matangda, Wafam Kaya Fongdola Basu Lok Sabha Raja Sabha Amadi, State Assembly Singda Muslim Nupi member Kaya Yauribagi Haibasi Hangbaya Buhang Haina Sumang Makataki. Editorial column the Gila Quaturke, MLA Sing Amato in a Punsin Mangam Dribasi Miam, a sing my mute Nate Haibadu Libra, Nasi Manipur Toli Bachahiani Faraglaba. Lana si Mikhalgi Matam da Miam na bot pidu na Miam gi mihut MLA oina thagat khiba singi mamang makta da thokpani haibasi MLA singna kawbugum aduki matik thopsadana leitholi basi yamna lali yumdang mana kainaiba Kuki jo terrorist na Manipur gi apam saktam thukaiduna separate administration ama tanduna Kuki len sem na basang silak palani haibasi mayek sengna khanglaba phawba makhoibu aikhoi gi Miam gi mihut oiriba MLA singna ama toina punsenduna mai thiba piba ngamdaba haibasi yamna ikai ningai ni Chahi ani faraglaba Manipur tholi balan asi loishina babara lenga ki mafamda miyam gi mihut oiriba MLA singna rajniti dal gi khenaba thamdana amato oina taksin pham thokpani adubu ngasi ngamdabadagi barat lenga na ngasi fawalan asi loishina bahona dana nakhoi seninglaga sijau waninglaga wajau haiduna thausadan leithokibani karigumba ikhoi gi MLA singna maraibak Manipur amadi tungi mirol nungsiba taramlabadi makhoi masel amato oina punsenduna Barat lengakta ama toina taksinduna Manipur tholi balana si loishinduna tangdu laitaba Manipur ama oiramgadabani aduna hojikti miyam gi mihut oiriba MLA sing asi maraibak nungsiba amadi nungside maraibak miyambu karishu leitana khatli amadi khande haibadu makhoina tokthorokpa thabak thawong singna mayik singna takle haina lawba yare madunadi leibak miyamna MLA sing gi mathakta sungsoi soiduna akan makhongjang ama jangsilakani haibasi sukhangpam thoi Barat ki Prime Minister na ngasi phawba Manipur tholi balana si loishina balofam thokpa thaudang adu lawdana leiri Manipur da nongma phawba lakpidana malengi leibak sing koiduna leiri Prime Minister na Manipur da yengliba miyeng asigi matangda Manipur da BJP lengak leiringai matam da su matam dugi Chief Minister MLA sing amadi Minister sing na lofam thokpa thaudang adu lawba ngamkhide maduna miyam gi mihut oiriba MLA sing asi mamingtagi oina leiba maraibak amadi miyam munungsidabani haiduna taseng na takle haina lawba yare housing Manipur da President rule gi lengak sasan leirabasu assembly muthat patawduna suspended animation thamli anawba lenga ama semba yari haibasi aikhoi gi MLA singna aduma khanglibani adobo MLA singi marakta amaga tinaba yadaba khaibok tana duna michang khomna duna leibadagi anawba lenga semba ngamdabani oiriba phibam asi barat lenga na mayek sengna khangba maramna makhoi gi aningwa pamana mang thaduna thabak tawbani Masina maram oiduna Manipur tholi balana si loishinduna miyamu mai iglagba thang mathakta thambagum thambani maram aduna hojik Manipur miyamna ikhoi gi MLA singda maraibak Manipur kannaba lawfam thokpa thaudang adu lawba ngamdribano haiba akanba iho ama changsilakani haibadu ikhoi gi MLA singna khangpham thoi maduna MLA sing ama toina punsenduna maraibak Manipur kannaba lawfam thokpa thaudang adu athuba matamda lawbana khwaidagi afaba oigani haibasi khangba chumgani